Co-Ordinating Committee on Manipur Integrity Cocomi Amadi Indian Medical Association Ima Manipur State Branch ka KHUTSAMNADUNA NONGMAGI OIBA Public Convention ama PANGTHOKKHRE Better Healthcare Services haiba hiramda Hotel Imphal gi sangai hall da pangthokiba thoram aduga mari lerena Cocomi gi convener Khuraizam athobana paumi singda phongdorakpada handakta miyamna yamna pena khidaba thodok khara RIMS Hospital da thokiba amadi Patient parties sing amadi doctor gagi marakta karamba bonding lehengani habigi hiramda amasung analayangi policy da lengaki kari asoiba soidaba lei habigi matangda masida natana tongan ba analayangi maranda legal expert yauna convention aduda khanagani loina chai chupa hospital asi tanfam ama hektada konba yade masida Matau karamna chahi chupa hospital hangduna thamgani patient masing henbada karamna hospital na responsibility logani habigi matangda kupna khanagani haiba wafam thamki amadi makha na sigumlaba convention asi tongan ba hiramda pangthoktuna miyamgi yaifana ba honagani haiba wafam su thamki Indian Medical Association Manipur State Branch amadi khoigi Manipur Medical Council Aniga kusam najaraga thorom khakni haiba thorom se khoi mapung oina haukiba tha khara sida khoi pamdaba haigadra natraga lebang miyam yamna penakidaba thodok sing maruena khoi RIMS amadi tongan ba hospital singda anaba sing pukhat khraga yam thajada mongda leitabagi thodok sing thola kanda madudagi penadraba tongan ba patient party OIBA dagidi atopa kano singna अखोगी अहेन थबक अरुना मुक्नबा थौदोक वाथोक मैम अखोई वायलेंस यावबा दगे अकाय अतोय थोकपा डॉक्टर सिंह असोकपन यावरकपा पेशेंट पार्टी सिंगी पेंदबा खोलाव मैम थोनरकपा अखोई कोकोमी की मरुना मेडिकल एंड रिलीफ अखोगी सब कमिटी ये मीटिंग मखादा अखोई तंगाई फदना पेशेंट पार्टी का जनरल पब्लिक की मरकता मिसट्रस्ट याम वांगना लाई मेंशन अखोई मसेन अंडरस्टैंडिंग पुरकनबगी अटेम्प तौबनी